Ngarang Guwahati Satuna Union Home Minister Amit Shah unaduna wari sanaruba Manipur Lengaki BJP ki MLA tara mangagi manungda tara ganithoi ngarang numidang athengba pung tara mathuga mini nipurom ta matamda akhanaba flight amada Guwahati dagi Imphal da halakre adum oinamak Speaker T Saitabata MLA N Rameshwar amasung Ice Robindro de hauji Guwahati da hori hairi Imphal tholokraba MLA sing ngasinungthil Union Home Minister Amit Shah ga unarubi paudam paumisina tamlaba yai hairi Thasi ahumdagi Susanpati hawrakiba thogdok uduna maram oiraga ngasi phawbada lamdam asya thokliba thogdok sing asi akan mamawngda yaningde haina aina thingthaba lalo group National Revolution Front of Manipur NRFM na thadrok pacherol amana harekle lup asigi Information and Publicity Secretary Sana Jaw Maitai na thadrok ki pacherol aduna hai irang asigi spread oiriba singi mathakta kuthaba horagani nupi angangda pangan kanba kanano haiba du soidramaki khangal lagani haina su serol aduna hairakli Lainga ka suspension of operation susat na riba kuki lalaw lup singi apun balup ama oiriba kuki National Organization KNO amadi United People's Front UPF ki lusing basinga Bart lainga ki Ministry of Home Affairs ki Security Advisor AK Mishra ga ngasi nungthin Guwahati da unaduna wari sanaragani haire wari sanabada hauzik oiriba fibam amasung susat makha tana satna khidra satna roidra haiba from sing khanagani haire Congress hauzik lamdam asida tholiba irang asig mai leana Bart ki President Dorpati Murmu unaduna State asya tholiba paudam ama tamruna bagidama Congress ki MLA manga ngasi numi matung pung 33 helakpada Delhi gidamak Imphal airport agi thadokre kongsat uda CLP gi rusingba o ibobi MPCC ki President K Magisandra MLA K Ranjit TS Lokeshwar amadi o Sujay Kumar Saruk yakhe hauzik Manipur tholiba irang asi center lengang nathu matong manungda akhanama miyeng sangduna waroi sinama propaganda lamdam sa shanti hanjil hingdabani haina Congress ki lusingba Jairam Ramesh na Union Home Minister Amit Shah da taksinkhre Congress ki lusingba Jairam Ramesh na ma ki Twitter hauzik lamdam masida irang tholabasu center lengang na miyeng sangna leithokni masimak political amasung ideology ki khenaba sing leirabra haiba wafam sing thamlakpaga roinana BJP ki double engine atha thoktre hainasu phongdorokli Thasi ahumdagi hogduna lamdam asya thokliba kangluki oibi irang asina maram oiraga kuki kulai paiba singna fajin khiba maitai masa nipal haujuk phawa phong khangna leire makhoi sing adugi manungda khongbongdagi miyoi ani sengmaidagi miyoi ani amasung Bishnupur kendradagi amasung Bishnupur district dagi miyoi ahumne moredagi sumiyoi manga mangkhibadagi haujuk phawa thiba khangna leiri haiba wafam sing leiribani hauzik Manipur tholiba kangluki irang asi nemtha hanaba honabada curfew thamjinba amasung internet thingjinbana irang asi khak nemthan mangamloi haina socio political commentator songtham bijoina phongdokre mahakna haiki lamdam asida internet thingjinlabasu atai state singda thingdabana maram oirga social media da video photo amasung comment kya leptana thagat narakli Chief Minister na tongan ba lebak kai da wafam sing amasung kangluk basin gi marakta akai ba ugada ba posting social media thagalabadi FAR lakhut kani haki wafam adu thabak to oina onthok udrei internet thingmana palamda mahi tamli mahiroi kaya sel thabe adabi chara henba faw yawnare amasung dongsa da kaya mayok dare harekli ngasi yupung apalom ta matamda moirang kendagi manungsan ba hauktak amasung ithai ani gilona bada kulai payo masyan gimrakta nongmai kap na khre hairi mapam adui khunjas ni phongwa pawgi matung ni nongmai kap gi makol sing adu matat oina ta phangnakhi haujuk phawbu oina nongmai kap ni ba adugi chapcha paw phongba gamdri Ranjan ngarang numidang pung apalom ta ko matamda Irinmung Police Station gi manungsan ba kong manadai babnai kai de leiba Union Minister of External Affairs and Education puriba Dr. Akedan ni mayumda khoisawna miyam thomjin bagloy nung thajin khre khoisawna miyam sina minister gi sumang da khamnu thamma gari ama mai tha khre miyam gi irang adu laksina ba hona police na masing yam lob tiar gas sing kap khre haini ngarang numidang pung apalom makhairong ta ko matamda Bishnupur district ki manung sangba tong lawbida kuki kulai five singna trong lawbida leiba Gopi Mohan from haina khangna ba mafam adu sawa yum ama mai tharamle numidang pung tara makhai henba phawbada yum adu mai saki thogok adu hek thok kiba bai kai adum nomai kape konjel sing mya mata phongna ki hairi Thasi ahumdagi Susanpati hawrakiba thogdok uduna maram oiraga ngasi phawbada lamdam asya thokliba thogdok sing asi akan mamawngda yaningde haina aina thingthaba lalo group National Revolution Front of Manipur NRFM na thadrok pacherol amana harekle lup asigi Information and Publicity Secretary Sana Jaw Maitai na thadrok ki pacherol aduna hai irang asigi spread oiriba singi mathakta kuthaba horagani nupi angangda pangan kanba kanano haiba du soidramaki khangal lagani haina su serol aduna hairakli